पुनमपुर ताराम औचरी हौजी चथरी फिबा वर्ल्ड कप लिसिंग अनि कुन तरुक्की सानखिबगी समलप पाउदम न्यूज लाइव की मैकैदिगी मियामदा पाउदम जरी स्विट्जरलैंड युम्बु कनाडा माइथिबा पीखरे साउथ अफ्रीका की थापेलो मासेस्कोना अनि सुबा हाफ्ता सनखिबा पंजना साउथ कोरिया माइथिबा पीखरे स्विट्जरलैंड अमसुंग कनाडा अनिना सानखिबा मैच ngasi ayupung baro makhai tabadi hauraga group D gi match oina yumbu Canada amasung Switzerland aduga hairiba group asimaki oina sitanda leiba Newman Finda Qatar amasung Bosnia and Herzegovina gi marakta match sanaba uki Vancouver da leiba BC Place Stadium yumbu Canada amadi Switzerland gi marakta match sanaba uki team ani gi marakta sanaki match adugi oina Switzerland na salori singna bon khara hena paido sanaba uki Match asida Switzerland na bon paibi sang sada umrain thoi oiki matam da yubu Canada bon paibi sang sada kunipan khak oiki Switzerland na mari ama ani ahum formeta adu Canada na mari ani formeta sanaki match adugi oina Switzerland na bon hena paiduna sanaba ngamlabasu gon sanba yaba counter attack sing sathaduna sanaba gi sang nem ki leba ani gi marta sanaki match adugi ahan hap loi pawda bon hena pairaduna sanaba ngamliba Switzerland na fajaba sut ahum phangkibi manungda target sut ani yauki adu Canada gi oina sut ani phangkiba adu target sut oiki hap loi phawda leba ani mangna panjan amada sanaba ngamjan laiki ani suba hap sanakiba adu gi hawgalakpi lipu taruk suba minita Switzerland na Ruven Bakas na ahan panjan sanba ngamki madugi matung ya khaitere suba minita tim adu gi sanaroi Johan Mazambina tim gi ani suba panjan sanba ngamki Canada gi makai digi makoi gi mayokta sansan kiba panjan sing adu hantopa ngamna bakan ma mawongda sanarki match adugi humdaga taruk suba minita Canada gi promise David na panjan ama sankiba adu natana match roi phawda makhata na panjan sanba ngamkidabagi match adu Switzerland na panjan ani amada mai paki Qatar amasung Bosnia and Herzegovina na sanaki match na ngasi ayuk pung baro makhai tabda sitanda leiba Newman Finda Qatar amasung Bosnia and Herzegovina ki marakta group B gi sanaki match adugi oina Bosnia and Herzegovina na bon khare hena paidon saksana sanaba ngamki Bosnia na mari ani formeta aduga Qatar na mari ama ani ahum format sanaba hokiba match adugi oina Bosnia na bon paibi sangsa to humpomato oiki matam da Qatar na bon paibi sangsa da kuthamapan oiki match asda Bosnia na bon hena paidon sanaba ngambagi khudong chaba lorga kumapan suba minute ahana panjan sanba ngamki panjan adu tim adugi sanaroi ke Anvek Gobik na chankibani makhata na sanaki match adu da bon hena paiduna sanaba ngamliba Bosnia gi makai di kutha mari suba minute panjan ama Qatar gi on gon sanba ngamki Qatar gi makai digi panjan sing atu hantopa ngamna ba akan mamongda sanarki ahan bahap thaga da minute ahum katama ngara matam da Qatar gi an haidos na panjan ama sanba ngamki digi hap loi phawda Bosnia na panjan ani ama da mangjan tharga leiki ani suba hap sanaki ba adugi oina nakat ani maki sanori sing makata na panjan sing sanba ngamna ba akan mamongda sanarki mes adugi marfu suba minute Bosnia gi Armin mahikna panjan ama sanba ngkibaga lorena match adu Bosnia and Herzegovina na panjan ahum amada mai paki Morocco amasung Haiti anina sanaki match da Atlanta da laiba Mercedes Benz Stadium da ngasi ayupung ohunga makhai tabdi hauraga Morocco amasung Haiti gi marta group C gi match sanaba hoki Morocco na mari ani ahum ama formeta aduga Haiti na mari ani formeta sanaki match adugi oina Morocco gi sanaroi singna bon hena paidna naksana sanaba ngamki match asida Morocco na bon paibi sangsa da humpumapan oiki matamda Haiti na bon paibi sangsa da kuthra mathoi tamak oiki match asida Morocco na bon hena paidna saksana sanaba ngamlabasu ahan hap loi phawda tim anina panjan ani ni da manana laiki Morocco gi panjan ani aduna asap Haiti na amasung Isman Saiberina amam sankibani Haiti gi panjan sing adu Winston Isidorona ama aduga soibadigi Morocco gi Yasin Baunana masagi makai da sansin zakibani anis wahab sanakiba adusu Morocco na bon hena paiduna laksana dumak sanaba ngamkibaga loina na match gi apiba aroi matam phawda makhata na panjan ani sanba ngamki adubu Haiti gi oina makhata panjan sanba ngamkidabadagi match adu Morocco na panjan mari da mai paki Brazil amasung Scotland na sanakiba match da ngasi ayuk pung ohum makhai tabadagi Miami da laiba Hard Rock Stadium da Brazil amasung Scotland gi marakta match sanaba hoki Scotland na mari ani ahum ama formeta aduga Brazil na mari ahum ama formeta sanaba hokiba match adugi oina Brazil gi sanaroi singna bon khare hena paidon sanaba ngamki match asida Brazil na bon paibi sangsa ya kai mari oiki matamda Scotland na bon paibi sangsa da ni futar oiki laiba ani gi sanaroi singna kar mongda lamba tawno kiba adugi hawgalakpa tares ba minita Brazil gi Vincius Junior na ahan ba panjan sanba ngamki
अहानबा हाफ की इंजुरी टाइम दा बिसियास माकी अमदी टीम की अनिसुब पांजन चनबन ngमखिबग लोइनना अहानबा हाफ लोय फावदा ब्राजिल ना पांजन अनिसुब दा मांगजिन थारगा लेकी अनिसुब हाफ सानकिबा अदुगी हुमफुसुब मिनिट ब्राजिल की मैथ्यूस कोनहाना मखोई की टीम की अहुमसुब पांजन चनबन ngमकी अदुबु मैच की अपीबा अरोय मतम फावदा स्कॉटलैंड की माइकैदी पांजन अमत चनबन ngमखिदबना मरम ओइरगा मैच अदु ब्राजिल ना पांजन अहुम सोनोदा लाक्सना माइ पाकपा ngमकी चेकिया अमसु मेक्सिको ना सानकिबा मैच ता ngasi ayu pung teruk makai tabadi horga Mexico City da laiba Azteca Stadium da sekia amasu yumbu Mexico gi marakta mes sanaba hoki sekia na manga ani ahum ani prometa aduga Mexico na mari ama ani ahum prometa sanakiwa mes adugi oina hogolakpudigi nakan anima ki sanori sing sangchatta bon paibe gi sang manana sanaba ngamki mes asi da sekia na bon paibe gi sang sada yakai matu oiki matam Mexico na bon paibe sang sada nipuma par oiki मैच असगी ओइना सनाकन अनिमकी सनोरिसिंग हाइसिंगना मानन सनबा ngमकिबदगी अहान हाफ लोय फावदा पांजन अमता सनबा ngमदन लाइकी अनि सुब हाफ सनकिबा अदुदा मेक्सिको गी सनोरिसिंग पांजन सनबा याबा काउंटर अटैकिंग सतदुना सनबा ngमकिबगा लोइना मैच की अपीबा अरोय मतम फावदा पांजन अहुम सनबा ngमकी अदु सेकिया गी ओइना मैच लोय फावदा पांजन अमता सनबा ngमकिदबदगी मैच अदु मेक्सिको ना पांजन ओम सोइना माइ पाकी साउथ अफ्रीका अमसुंग साउथ कोरिया अनिना सनकबा मैच ता ngasi ayuk pung teruk makai tabadi horga Monterrey da laiba BBVA gi stadium da South Africa among South Korea gi marta group A gi aroiba match sanaki South Africa na mari ani ahum ama prometa aduga South Korea na ahum mari ama ani prometa sanaba hokyo match adugi oina South Korea gi sanori singna bon hena paiduna sanaba ngamki match asida South Korea na bon paibi sangsa da humpuma pan oikiba matamda South Africa na bon paibi sangsa da kutha matoi khatamak oiki मैच असद साउथ कोरिया बोन हेना पाइदो सनब ngमलबसु अहान हाफ लोइब फावदा पांजन अमत सनब ngमदन लाइकी अनि सुब हाफ सानकिबा अदुगी हुफु हुमदोय सुबा मिनिट साउथ अफ्रीका की थापेलो मासेस्कोना अहान पांजन सनब ngमकी साउथ कोरिया की माइकैदी मखोगी मायोक्ता सनसिनकिबा पांजन सिंह अदु हंतोकपा ngमनब अकनम मोंग होनरबसु मैच की अपीबा अरोइब मतम फावदा इक्वलाइजर ओइगदरे पांजन अदु सनब ngमकिदबदगी मैच अदु साउथ अफ्रीका ना पांजन अमा सोइना माइ पाकी ngasi oinadi fifa one cup nisik ani kuntaruki sanakibagi samlakpa paudam matang asida losinjari amu makha tarpada manipur gi sanabgi pau pijari maipapi memorial trophy thongju fc na kanglaipak pari aduga homies fc na lions squad thoikre mangan fountain sinduna leitat hairok leitan makhongda leiba city club ki playground da team kunthani thoina kalup lipan thona khaidokna chathariba marirak suwa maipapi memorial trophy inisik ani kuntaruki ngasi sanakiba tongan tongan ba match singda Tongju FC na Kanglepak Pari aduga Homies FC na Lions squad thoikre ngasi numthen pung aunga mini kun tabadi haurga ahanba ground gi match oina Kanglepak Pari amasung Tongju FC gi makta match sanaba hoki tim anegi makta sanake match adugi oina Tongju FC gi sanori singna bon kara hena paiduna sanaba ngamki match adugi oina Tongju FC na bon hena paiduna sanaba ngamnabasu ahanba half loyo phawda tim animangna panjin amamamda manana daiki Kanglepak Pari gi ahanba half ki panjin adu match ki ani suba minita ronana chanki aduga Tongju FC gina panjan aduna abja na taipan suba minita chanki bani ani suba hap sanaki ba adugi kuntra manga amasung ni fu suba minita Tongju FC gi kisan amasung abja na panjan amamam chanmangam ki adubu Kanglepak Pari gi oina match loy phawda makha ta na panjan chanmangam ki damna maram oiraga match adu Tongju FC na panjan om amada mai paki ngasi ani suba ground gi match oina Lions squad amasung Homies FC gi marakta match sanaba hoki tim ani gi makta sanake match adugi oina hogolakpadigi nakan ani maki sanori sing sangchatta bon paibi sang manana sanaba ngamki bon paibi sang manana sanaba ngamna basu ahan bahap loiba pawda lion squad na panjan ani sonada mangchin tharga laiki ani suba hap sanaki ba adugi apiba aroiba matam pawda Homies FC na panjan om ani da lion squad pu maiti ba piki takwa trophy wangwei FC na mukai FC maiti ba pikre Tentha Khongban Welfare Association Tawa na sinduna tentha da leiba multiplex grounder chathariba Tawa Football Festival ni singani kuntorki ngasi Wangwei FC na Mukai FC maiti ba pikre ngasi nungthin pung mari makai tabadi hor Wangwei FC amasung Mukai FC gi marakta match sanaba ngamki tim ani gi marakta ngasi sanake match adugi oina hogolakpati nakan ani gi sanori singna sangchata bon pipe bigi sang manana sanaba ngamki maduna maram orga aman amabul kan aksana kadon tawduna sananaba honna kibasing mai pa ko ngamki de adum oina ahan mahap loiba phawada Mukai FC na panjan ani sunoda mangjin tharga laiki Mukai FC na panjan ani adu match ki tra mari amasung kumanga suba minita mathang sina sibando amasung Baskar na amam chankibani ani suba hap sanaki ba adu Wangwei FC gi maikai digi makoi
ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗ ꯆꯟꯁꯤꯟꯈꯤꯕ ꯄꯥꯟꯖꯤꯜ ꯑꯗꯨ ꯍꯟꯗꯣꯛꯅ ꯉꯝꯅꯕ ꯑꯀꯟꯕ ꯃꯑꯣꯡꯗ ꯍꯣꯠꯅꯔꯛꯈꯤ ꯃꯦꯠꯆ ꯑꯗꯨꯒꯤ 35 ꯁꯨꯕ ꯃꯤꯅꯤꯠꯇ ꯋꯥꯡꯒꯣꯏ ꯑꯦꯐꯁꯤꯒꯤ ꯄ꯭ꯔꯤꯇꯝꯅ ꯄꯥꯟꯖꯤꯜ ꯑꯃ ꯍꯟꯗꯣꯛꯄ ꯉꯝꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ 54 ꯁꯨꯕ ꯃꯤꯅꯤꯠꯇ ꯋꯥꯡꯒꯣꯏ ꯑꯦꯐꯁꯤꯒꯤ ꯄ꯭ꯔꯤꯇꯝꯅ ꯑꯅꯤꯁꯨꯕ ꯄꯥꯟꯖꯤꯜ ꯆꯟꯕ ꯉꯝꯈꯤꯕꯒ ꯂꯣꯏꯅꯅ ꯃꯦꯠꯆ ꯂꯣꯏꯕ ꯐꯥꯎꯕꯗ ꯇꯤꯝ ꯑꯅꯤꯃꯛꯅ ꯄꯥꯟꯖꯤꯜ ꯑꯅꯤꯗ ꯃꯥꯟꯅꯅ ꯂꯩꯈꯤ ꯇꯨꯡꯗ ꯇꯤꯝ ꯑꯅꯤꯒꯤ ꯃꯔꯛꯇ ꯄꯦꯅꯥꯜꯇꯤ ꯀꯥꯎꯅꯈꯤ ꯄꯦꯅꯥꯜꯇꯤ ꯁꯨꯠ ꯑꯥꯎꯠꯇ ꯋꯥꯡꯒꯣꯏ ꯑꯦꯐꯁꯤꯅ ꯃꯨꯀꯥꯏ ꯑꯦꯐꯁꯤꯕꯨ ꯄꯥꯟꯖꯤꯜ 7-3ꯇ ꯃꯥꯏꯊꯤꯕ ꯄꯤꯔꯝꯈꯤ YMC Harorok amasung EKF Sejang Mai Pakre Yumsaron Pangay sponsor torga Impan East Open Football Club Sinduna PRYA Kudrak Pam Ground Sathariba PRYA Founders Football Tournament insing ani kunturgi ngasi sanaki ba tongan matching YMC Harorok amasung EKF Sejang Mai Pakre Tournament asi ngasi ahanba ground gi kutha suba match oina YMC Harorok amasung Kafa Kontha aholoki marakta match sanaba hoki Tim ani gi marka sanaki match adugi oina YMC gi sanoi singna hogulakpadagi bon hena paido laksana sanaba ngamki maduna maram oirga ahan bahap loi fawada YMC na panjin ahum sono da mangchin tharga laiki YMC gi panjin sing adu match adugi taratru amadi kulumdoi kuntaruk chuba minute tamathang sina Dinindas Ambinas amasung Ravina amam sankibani ani suba hap sanaki ba adu da kafa gi makai gi makoi gi makai da sansin gi panjin sing adu hantokpa ngamnaba yamna kana honaki adu match gi apiba aroiba matam fawada Panjin amata sanbangam kidabana match adu YMC na panjin ahum soda mai paki match asda YMC gi sanaroi Romesh amasung Ronaldo na referee na mathang sina trampan amasung 58 suba minute yellow card book tauki ngasi ani suba ground gi kuthama thoi suba match oina EKFA Sejang amasung Lipso KB gi marakta lamba tawnakadaba adu gi oina Lipso gi team finda report tawradabana maram oiraga EKFA na walk over fangdona match adu mai paki bani MM News Live Channel bu miyang tabire kwai puno mapu amka hana kurum jari